ꯃꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯁꯨ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯑꯗꯨꯃꯛ ꯐꯥꯎꯅꯔꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ Number 1 Tower of London England Londonꯒꯤ Thames Turen ꯃꯄꯥꯟꯗ ꯑꯆꯧꯕ ꯐꯣꯔꯠ ꯑꯃ ꯂꯩ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ Tower of London ꯍꯥꯏꯅ ꯈꯪꯅꯩ ꯃꯣꯅꯨꯃꯦꯟꯠ ꯑꯁꯤ 1078ꯗ ꯋꯤꯂꯤꯌꯝ ꯗ ꯀꯣꯟꯀꯔꯅ ꯁꯥꯈꯤꯕꯅꯤ ꯃꯃꯥꯡꯗ ꯇꯋꯥꯔ ꯑꯁꯤ ꯄꯦꯂꯦꯁ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯖꯦꯟ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯤ ꯍꯥꯠꯐꯝ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯀꯤꯡ ꯍꯦꯅꯔꯤꯒꯤ ꯅꯨꯄꯤ ꯑꯦꯅꯦ ꯕꯣꯂꯦꯟꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯅ ꯑꯦꯅꯦ ꯕꯣꯂꯦꯟꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯊꯋꯥꯏ ꯀꯣꯔꯤꯗꯣꯔꯗ ꯆꯠꯄ ꯎꯏ ꯍꯥꯏꯔꯤ ꯒꯥꯔꯗ ꯀꯌꯥꯅꯁꯨ ꯑꯍꯤꯡꯗ ꯃꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯇꯋꯥꯔ ꯃꯅꯨꯡꯗ ꯆꯠꯄꯁꯨ ꯎꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯤ ꯑꯦꯅꯦꯒꯤ ꯅꯠꯇꯅ ꯑꯇꯩ ꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏꯁꯨ ꯀꯣꯔꯤꯗꯣꯔꯗ ꯆꯠꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠꯇ ꯄꯜꯂꯤ ꯑꯇꯩ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯅ 16 ꯁꯨꯕ ꯁꯦꯟꯆꯨꯔꯤꯗ ꯄ꯭ꯔꯤꯟꯁꯦꯁ ꯏꯟ ꯗ ꯇꯋꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯑꯦꯗꯋꯥꯔꯗ ꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯔꯤꯆꯥꯔꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯊꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ 1674ꯗ ꯇꯋꯥꯔ ꯑꯁꯤ ꯁꯦꯝꯗꯣꯛꯄ ꯃꯇꯝꯗ ꯁ꯭ꯇꯤꯌꯔ ꯃꯈꯥꯗ ꯑꯄꯤꯛꯄ ꯁꯔꯨ ꯃꯆꯥ ꯑꯅꯤ ꯐꯪꯈꯤ ꯁꯔꯨ ꯑꯅꯤ ꯑꯁꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ ꯉꯁꯤꯗꯤ ꯇꯋꯥꯔ ꯑꯣꯐ ꯂꯟꯗꯟ ꯑꯁꯤ ꯇꯨꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ Number 2 Poveglia Island Italy Italyꯒꯤ ꯚꯦꯅꯤꯁ ꯑꯃꯗꯤ ꯂꯤꯗꯣꯒꯤ ꯃꯌꯥꯏꯗ ꯑꯄꯤꯛꯄ ꯑꯥꯏꯂꯦꯟ ꯑꯃ ꯂꯩ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ Poveglia Island ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯕꯨ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯇꯦꯠ ꯑꯣꯏꯕ ꯃꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤ ꯃꯐꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯏꯇꯥꯂꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯃꯤ 18 ꯁꯨꯕ ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝꯗ ꯌꯨꯔꯣꯞꯇ ꯕꯨꯕꯣꯅꯤꯛ ꯄ꯭ꯂꯦꯒ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯑꯅꯥꯕ ꯃꯤꯂꯤꯁꯤꯡ ꯀꯌꯥꯕꯨ ꯇꯣꯈꯥꯏꯅ ꯊꯝꯅꯕ ꯑꯥꯏꯁꯣꯂꯦꯠ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯊꯥꯈꯤ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯕꯨ ꯍꯤꯡꯅ ꯄꯣꯕꯦꯒ꯭ꯂꯤꯌꯥꯗ ꯊꯥꯈꯤ ꯑꯗꯨꯒ ꯑꯅꯥꯕ ꯂꯥꯏꯑꯣꯡ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯃꯤꯌꯥꯝ ꯂꯣꯏꯅ ꯃꯥꯁ ꯕ꯭ꯌꯨꯔꯦꯟ ꯄꯤꯁꯇ ꯍꯥꯞꯆꯤꯟꯈꯤ ꯄꯨꯋꯥꯔꯤꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯤꯌꯥꯝ ꯁꯤꯕꯒꯤ ꯐꯤꯚꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯁꯤꯔꯛꯄ ꯃꯇꯝꯗ ꯗꯤꯖꯦꯁ ꯑꯁꯤ ꯁꯟꯗꯣꯛꯇꯅꯕ ꯊꯋꯥꯏ ꯌꯥꯎꯔꯤꯉꯩ ꯃꯩ ꯊꯥꯈꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯂꯩꯕꯥꯛꯇ ꯉꯁꯤ ꯐꯥꯎꯕ ꯃꯩꯈꯨ ꯑꯃꯗꯤ ꯃꯤꯒꯤ ꯁꯔꯨ ꯇꯪꯈꯥꯏ ꯑꯣꯏꯅ ꯐꯪꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1920ꯗ ꯃꯐꯝ ꯑꯁꯤꯗ ꯃꯦꯟꯇꯦꯟ ꯑꯦꯁꯥꯏꯂꯝ ꯑꯃꯁꯨ ꯁꯥꯈꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯗꯨꯁꯨ ꯊꯥꯗꯣꯛꯈꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯀꯌꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯖꯈꯤ ꯂꯣꯀꯦꯜ ꯉꯥ ꯐꯥꯕ ꯐꯤꯁꯔꯃꯦꯟꯁꯤꯡꯅ ꯉꯁꯤꯁꯨ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯦ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯍꯤꯡꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯄꯣꯕꯦꯒ꯭ꯂꯤꯌꯥ ꯑꯥꯏꯂꯦꯟ ꯑꯁꯤ ꯄꯨꯝꯅꯃꯛ ꯍꯥꯡꯅ ꯂꯩꯔꯦ Number 3 Eastern State Penitentiary USA USAꯒꯤ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯃꯐꯝ ꯑꯃ ꯂꯩ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯗꯔꯟ ꯑꯣꯏꯕ ꯖꯦꯜꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯃꯝꯕ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯍꯟꯇꯦꯠ ꯑꯣꯏꯕ ꯑꯁꯤꯅ ꯃꯃꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯆꯠꯍꯜꯂꯦ ꯖꯦꯜ ꯑꯁꯤ 1829ꯗ ꯁꯥꯈꯤꯕꯅꯤ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯀꯟꯁꯦꯞ ꯑꯁꯤ ꯌꯥꯝꯅ ꯑꯅꯧꯕ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯤꯡꯕꯨ ꯇꯣꯉꯥꯟꯕ ꯀꯥꯗ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕꯗꯨ ꯈꯟꯅꯕ ꯃꯇꯝ ꯄꯤ ꯑꯗꯨꯕꯨ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯗꯨꯗꯤ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤ ꯀꯌꯥ ꯑꯉꯥꯎꯕ ꯑꯣꯏꯔꯛꯈꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯣꯈꯥꯏꯅ ꯊꯝꯃꯤ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯃꯤ ꯑꯃꯠꯇ ꯎꯍꯟꯗꯦ ꯀꯥꯒꯤ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯊꯣꯡꯅꯥꯎ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯄꯤꯛꯄ ꯃꯉꯥꯜ ꯑꯃꯈꯛ ꯂꯥꯛꯏ ꯒꯥꯔꯗꯁꯤꯡꯁꯨ ꯃꯥꯛꯁ ꯂꯣꯏꯅ ꯎꯕꯤ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯎꯕ ꯐꯪꯗꯅꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯃꯗꯤ ꯇꯣꯈꯥꯏꯅ ꯊꯝꯈꯤꯕꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯍꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯦꯟꯗ ꯚꯥꯏꯑꯣꯂꯦꯟꯁ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯈꯔ ꯑꯃꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯏꯁꯥꯏꯗ ꯇꯧꯖꯈꯤ ꯑꯗꯨꯒ ꯈꯔ ꯑꯃꯒꯤ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯈꯤ ꯉꯁꯤꯗꯤ ꯖꯦꯜ ꯑꯁꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯤ ꯈꯔ ꯑꯃꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯍꯤꯡꯗ ꯉꯁꯤꯁꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯃꯗꯤ ꯀꯥꯒꯤ ꯊꯣꯡꯁꯤꯡ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯡꯖꯤꯟꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕꯁꯨ ꯎꯏ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯄꯦꯔꯥꯅꯣꯔꯃꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯀꯌꯥꯁꯨ ꯂꯥꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯃꯤ ꯀꯌꯥꯁꯨ ꯔꯦꯀꯣꯔꯗ ꯇꯧꯈꯤ Number 4 Monte Cristo Homestead Australia ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯅ꯭ꯌꯨ ꯁꯥꯎꯊ ꯋꯦꯜꯁ ꯁ꯭ꯇꯦꯠꯇ ꯃꯣꯟꯇꯦ ꯈ꯭ꯔꯤꯁꯇꯣ ꯍꯣꯝꯁ꯭ꯇꯦꯗ ꯀꯧꯕ ꯌꯨꯝ ꯑꯃ ꯂꯩ ꯌꯨꯝ ꯑꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯇꯦꯠ ꯑꯣꯏꯕ ꯌꯨꯝ ꯑꯃꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯟ ꯁ꯭ꯇꯥꯏꯜꯒꯤ ꯌꯨꯝ ꯑꯁꯤ 1895ꯗ ꯈ꯭ꯔꯤꯁꯇꯣꯐꯔ ꯀ꯭ꯂꯣꯔꯤ ꯀꯧꯕ ꯃꯤ ꯑꯃꯅ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯣꯔꯔ ꯋꯥꯔꯤ ꯑꯃꯗꯒꯤ ꯇꯥꯕ ꯅꯠꯇꯦ ꯀ꯭ꯂꯣꯔꯤꯒꯤ ꯏꯃꯨꯡꯒꯤ ꯃꯇꯝꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ ꯃꯗꯨꯗꯤ ꯅꯣꯡꯃ ꯁ꯭ꯇꯤꯌꯔꯗꯒꯤ ꯃꯤ ꯑꯃ ꯇꯥꯗꯨꯅ ꯁꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯄꯨꯅ ꯍꯤꯡꯅ ꯃꯩꯗ ꯊꯥꯈꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯁꯨ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯈ꯭ꯔꯤꯁꯇꯣꯐꯔ ꯀ꯭ꯂꯣꯔꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯁꯦꯁ ꯀ꯭ꯂꯣꯔꯤꯅ ꯃꯁꯥꯃꯛ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛ ꯕꯥꯏꯕꯜ ꯈꯛ ꯄꯥꯏ ꯑꯃꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯐꯥꯎꯕ ꯊꯣꯔꯛꯈꯤꯗꯦ ꯆꯍꯤ 18 ꯑꯁꯨꯝꯅ ꯂꯩꯈꯤ ꯃꯤ ꯈꯔ ꯑꯃꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯉꯁꯤꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯤ ꯑꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁ꯭ꯇꯤꯌꯔꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄ ꯎꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯣꯟ ꯁ꯭ꯄꯣꯠꯁꯨ ꯐꯥꯎꯏ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯃꯣꯟꯇꯦ ꯈ꯭ꯔꯤꯁꯇꯣ ꯍꯣꯝꯁ꯭ꯇꯦꯗ ꯑꯁꯤ
tourist-singi chatpham mafam ama oire adubu mafam asida chaluba misingda toina ngakningai oiba thodok kayadi thengnei hairi. Number 5 Aokigahara The Suicide Forest, Japan. Japan gi Mount Fuji gi makhada asukpo mangama lei. Masibu miyamna The Suicide Forest haina khangnei. Mafam asi malemgi khwaidagi ngakningai oiba mafamsinggi manungda bani. Khwaidagi ngakningai oiribadi sahi khudingi mafam asida mi kya suicide tawjai maram asina Japanese authority na sahi khudingi umangda thiba humbagi thabak search operation paikali. Umang asigi entrance ta section wa warning board theli umang asi aduki matik soi GPS signal phawba weak oi. Forest asigi manung changba matamda karigumba hingba malaibugum phawi amadi nungsit phawba lepagum tawi hairi. Miyamna haidi madudi mafam asida heavy energy ama phawi hairi amasung karino khangdaba thawai panba ma umangda chatpagum tawi hainasu hainai. Japanese mythology na haibada umang asi mamangi matamda thawai mafam asida chali thawai sing asisu ningamdana sikiba mi ngaktani adubo ngasidi umang asi tourist spot ama oire. Number 6 Mertens Plantation, USA. USA gi Louisiana da ariba Southern Mensalama lei masi miyamna America gi khwaidagi hunted oiba yum amani haina launai. Mafam asi 1796 ta General David Bradford na sakibani adubu masigi manungda thokiba thodok singdi angakpa oina history da lehoragani. Masigi wari asi Chloe Kobi sarbe nupi amaga mari lenei haina thajanai. Madudi Chloe asi Judge Clark Woodruff gi yumda thabok tawi. Nongma mahakna mapu amadi magi nupi gi private wari khara taba phangki. Judge na khangalpadagi sauraduna Chloe gi manak kakthatki. Chloe na wakhan khanki madudi mahaki mapubu serak pigani amadi mahangna plan amasu tawki madudi khara amana anabo hengani haibasini. Masidagi Chloe na birthday cake amada poison yawba pambi oleander hapchinki. Poison yawba cake adu sabada Judge ki nupi amadi agangani mak sikhirami. Masigi thabak asi miyamna khangnarakpadagi Chloe bu phaduna trial ama tawduna mabu u amada heng tawki aduga magi haksang aduna yumgi pukhri amada phungki. Matam adudagini haina thajari madudi Chloe gi thawai ngasisu yum asida chali hairi. 1990 da namsilauba photo amada nupi amagi mami ui. Masi Chloe gi thawai ni haina launari. Ngakningai oiribadi Chloe khaknatana mafam asida thawai 10 dagi hena lei haina hainari. Mi khara mana hairi madudi makhoina mingsenda karino khangdaba mami ama ui amadi karigumba matamda mi satpagi makhonsu tai hairi. Mafam adugi local mi singna haibada amuk ngasisu Chloe gi thawai yum asida chali hairi. Number 7 Lower Belly, France. France ki Lower Belly asi aduki matik fazai amadi masida ariba kesta lamasu lei. Masibu khoina The Giant of the Lower Belly haina su khangnei. Mafam asigi phajaba khaknatana magi kiningai oiba thodok asina amuka hena maming charhalibani. Kesta lasi 11th century da semkibani adubu 15th century da Benda adugi mapu Jacques the Brisna magi nupi Charlotte the Bris asi atopa nupa amaga marileni haibagi pau phangki. Masidagi mahangna sarotuna animakpu kesta lasigi manungda hatki. Matam adudagi mi khara amana hairi madudi Charlotte ki thawai ngasisu kestan manungda chali mabu the Grill Lady haina khangnei. Masigi maramdi matam punamakta asangba machugi piron setpi nupi moi hairi ahingi matamdasu kestan gi tawardagi nupi amagi kappagi khonjen taba amadi anaba mi amana kappagumnasu tawi hairi. Mi khara amana mukhaibada makhoidi thawai adu tasengba maki ukhre hairi. Ngasidi kesta lasi tourist spot ama oire amadi mafam asida regular oina thauram amadi touristing pangthoi. Ngasigidi video asi matang asida losinjare. Mathang karamba video semsi haibadu comment box ta haibiramu amadi makha tana video sembada puning thogat biboina channel asibu subscribe amadi video asibu like tawsinbiramu.